Ibes Paodam yeng tabiri basingbo ahan magdada binidana taram noksabagaloyna kurumjari. Hojik Paodam asigi maroyo pau pijari. Nungsi chanana leminabagi paujal pinabagi matangda khanabagi mifam pangthokre. Hojik Manipurgi oirakliba phibamgi matangda hiyanglam amadi wabagaida khanadinakre. Loinana Congress na vote mamangda aranba wasak kaya sakhi haina Prime Minister Narendra Modi na haikre. Mapungoyo Paulo Birasi. Kaksing amadi kaksing nga kulonariba nagataba khul singilu singba singa punna phaminaduna hauze community anigi marakta thokliba thaudo asigi matangda karamna ingna tapna nungsi chanana leminagani amadi matau karamna amaga mateng pangnaduna pamdaba thaudo singdagi ngakthoksigge haibagi matangda khananakre. Kaksing lamkhaida laiba Khangsem Village Community Hall da pangthokiba khananabagi tharamaduda Kaksingi CSO sing Senior Citizen Forum Kaksingi mihut sing Kaksing lamkhai laifam loknungda khundariba amadi ingkhol koiriba singi society gi miyoi sing Kaksing lamkhaida khundariba Khangsing khulgi khoibu kangluki lusingba sing laising kuno amadi soragi lusingba sing saruk yakhi mifamaduda lamai chakpadona sandorakliba hauze oiriba irang asi matau karamna lephansige haibagi miyam puna athubada khana hobagi mathau tai tonga sandokpada kana amatana thajabiganu aikhoi amaga thajaba thambiu matam kuinadagi nungsi chana khundaminaraklaba leminariba aikhoi maselgi marakta tung koina nungsi chana leminanaba khongthang lominasi khudong thiba ma lakpada aikhoi masel punna pau phaunaduna ngakthoknaba honaminasi loinana area sigi oiba committee ama semduna hauze oiriba amadi tungda tholakpa thaudo wathosingda committee asna solution puraknaba honabada asoba thodang loba haiba wafam kaya phongdoknabaga loyena Committee for Peace and Harmony haina mingthonba miyoi tarawum doina saba committee ama su semkhre. Committee asigi ahanba khongthang oina peace and social harmony da yumpham oiraga love peace and coexistence ki paujel miyamda piba haiba warep lokhi. Handa Kangaudana Thorakpa Kanglup Maselgi Unkatnaba Thodoktagi Akiba Masa Uraklaba Piba Mastagi Mahosagi Punsida Hanzilakna Baikoi Puna Honaminashi Hainangasi Konung Lampada Leba Community Hall da Pangtokpa Paumisingunabada Social Media Group Arambai Tengolgi member Harry Kumana Pongdokre Magna Hai Ningsing Botok Tramatamdagi Purukayana Tongan Tongamba Lining Jatnabi Nat Singna Pazana Laikol Amagum Palakiba Iramdamni Masida Yumpamoiriba Arambai Tengolchu Lamdamasta Lairiba Puruk Amadi Lining Kudimak Amana Mabui Kai Kumnaduna Nungsi Chanana Lemina Ba Pandamda Masa Masana Marom Dom Song Thoraktuna Sapong Lakibani Puruk Kanbagi Khongthang asi mafam chana thodang lojanabagidamak matam suppada Arambai Tengolna sem sadna leijai wafam asi yongna sengdoksabagi maramdi thoaningdaba thodo ama oiriba Kanglup anigi marakta muknabagi thodo asida rajnitigi natraga wakhal khanthadana mai suba horamba asingba saba miyoi kharana Arambai Tengolgi maikhum uptuna masak thianaba hotnare haibagi akupa pau leibadagini maramaduna Puruk kanabagi khongjang changsiliba singna haujikti isai sagi sak mayek sengna taktuna thodang lobiyu Arambai Tengolgi oinasu tholiba watho asi athubada mausagum nungsi chanana leinaba honabada mafam madamadi maram chana thodang lojagani loidana watho asigi mairi chubiramba thongna leibasingna su maisa asi nemthaduna nungsi chanaba puraktriu phauba thongna leina waroisin purakpada saruk yabiyu haiki Mahana Makata Nahai, Matangas Paning Libawa Pamana, Arambai Tengol State Force Tagi Kulai Munkibalate, Lana Pau Sandokuna, Arambai Tengol Buminjat Tianba, Hotnaba, Kudakta Lepiu, Kanagumana Arambai Tengolgi Maikum Uptuna State Force Tagi Kulai, Munbalai Rabasu, Kudakta, Marilena Basinda Punkun Mari Pawgi Manunda Sinabiu, Karigumba Makatana Lona Yadaba Tabasinda, Arambai Tengolgi Ming Sinarak Patarabadi, Arambai Tengolna, Makogi Matakta Sab Jaba Tabak Lakotkani. Arambai Tengolna Lebak Miamda Tamzari Madudi, Ipuruk Kanaba Honabada Kanagumba, Lining Amatagi Laisang Sokpa Madika Henba Wayal Pataki Wangmada, Chatadaba Tawong Tawidanaba, Haizari, Loyana,
ꯑꯊꯨꯕꯗ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯟꯁꯦꯟ ꯈꯨꯂꯦꯟꯗꯒꯤ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯃꯍꯩ ꯇꯝꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯑꯁꯣꯛꯄꯟ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝꯗ ꯌꯧꯍꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯣꯝ ꯌꯨꯅꯤꯌꯟ ꯑꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯋꯥꯕꯒꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯤꯇꯤꯖꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯔꯗ ꯋꯥꯕꯒꯥꯏ ꯑꯃꯗꯤ ꯍꯤꯌꯥꯡꯂꯝꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛꯇ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤ ꯑꯣꯏꯅꯥꯝ ꯖꯣꯏꯃꯪꯒꯜꯒ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯅꯦꯝꯊꯍꯟꯅꯕ ꯈꯟꯅꯈꯤ꯫ ꯏꯔꯥꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯅ ꯅꯤꯁꯥ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯑꯁꯤ ꯊꯤꯡꯅꯅꯕ ꯑꯍꯥꯟꯕꯗ ꯌꯨ ꯊꯤꯡꯃꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯥꯔꯗ ꯋꯥꯕꯒꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ ꯃꯅꯤꯁꯣꯔ ꯈꯨꯃꯟꯅ ꯍꯥꯏ꯫ ꯉꯁꯤ ꯀꯥꯔꯗ ꯋꯥꯕꯒꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯁꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯜꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯑꯔꯥꯟꯕ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯒꯥꯏꯗ ꯇꯧꯔꯒ ꯏꯍꯧ ꯁꯥꯒꯠꯄꯁꯤꯃ ꯑꯩꯈꯣꯏ ꯃꯁꯤꯃ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯦꯞꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯁꯦꯗꯣꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯑꯖꯤꯠꯅꯁꯨ ꯃꯤꯌꯥꯝꯗ ꯇꯣꯛꯉꯥ ꯁꯟꯗꯣꯔꯛꯄꯗ ꯊꯥꯖꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝ ꯀꯣꯟꯕꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤ ꯃꯥꯏꯟꯗꯣꯜ ꯏꯆꯦ ꯏꯅꯦꯝꯐꯥꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯔꯛꯄ ꯇꯣꯉꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅ ꯇꯣꯉꯥꯅꯣ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣꯁꯦ ꯈꯪꯗꯅ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏ ꯐꯤꯔꯦꯞꯁꯤ ꯌꯥꯝ ꯂꯨꯅ ꯐꯤꯔꯦꯞꯁꯤ ꯂꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯟꯗ ꯑꯩꯈꯣꯏ ꯀꯥꯡꯁꯤ ꯈꯤꯡꯕꯗ ꯃꯔꯝ ꯆꯥꯗꯅ ꯀꯥꯡꯁꯤ ꯈꯤꯡꯕꯁꯤꯃ ꯑꯩꯈꯣꯏ ꯇꯣꯛꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯍꯧꯖꯤꯛ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯇꯤ ꯂꯩꯍꯟꯗ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯒꯤ ꯌꯥꯎꯗꯨꯅ ꯂꯥꯞꯊꯣꯛꯅ ꯂꯩꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯍꯤꯡꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯂꯣꯏ ꯊꯥꯖꯩ ꯍꯥꯏꯔꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯁꯥꯒꯠꯄꯁꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯕꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯈꯟꯅ ꯆꯩꯅꯕ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯀꯔꯅꯥꯇꯀꯥ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯂꯥꯛꯂꯤꯕ ꯇꯥꯡ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯇꯟꯖꯥ ꯀꯌꯥ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯗꯒꯤ ꯂꯨꯠ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯚꯣꯠ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯋꯥꯁꯛ ꯀꯌꯥ ꯁꯛꯇꯨꯅ ꯀꯥꯟꯅꯕ ꯄꯤꯅꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯚꯣꯠ ꯃꯇꯨꯡꯗꯅ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯂꯒ ꯃꯗꯨꯅ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ PM ꯃꯣꯗꯤꯅ ꯈꯨꯗꯝ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 1,500 ꯍꯥꯞꯀꯅꯤ ꯍꯥꯏꯈ꯭ꯔꯒ ꯍꯥꯞꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ꯫ ꯀꯃꯤꯇꯤꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯠꯅꯕꯤ ꯑꯣꯏꯈꯤ꯫ BJP ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯀꯥꯟꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯌꯨꯔꯤꯌꯥ ꯍꯥꯔꯒꯤ ꯃꯃꯜ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 50ꯅꯤ ꯑꯗꯨꯕꯨ BJP ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯃꯤꯁꯤꯡꯗ ꯀꯦꯖꯤ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 5ꯗ ꯄꯤꯔꯤꯕꯅꯤ꯫ ꯂꯨꯄꯥ ꯂꯥꯈ ꯀ꯭ꯔꯣꯔ 2ꯒꯤ ꯁꯦꯟꯐꯝ ꯂꯧꯃꯤꯁꯤꯡ ꯌꯥꯏꯐꯅꯕꯒꯤꯗꯃꯛ BJP ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯗꯤꯡ ꯇꯧꯈꯤ꯫ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯨꯊꯠꯀꯅꯤ ꯒꯔꯤꯕꯤ ꯍꯇꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯡꯊꯣꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟ ꯔꯣꯗ ꯁꯣꯗ PM ꯃꯣꯗꯤ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯣꯏ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯅꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯍꯤꯌꯥꯡꯂꯝ ꯑꯃꯗꯤ ꯋꯥꯕꯒꯥꯏꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯚꯣꯠ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯋꯥꯁꯛ ꯀꯌꯥ ꯁꯛꯈꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈ꯭ꯔꯦ꯫
Ngasi paudam pijaba matang asaloisinjare miyeng tabiribasingbu khurumjari.